ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯆꯦꯟꯒꯗꯕ ꯒꯨꯟꯁꯤꯡ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯗꯤ ꯆꯤꯡꯗꯦꯝꯃꯤ, ꯋꯥꯔꯦꯝ ꯉꯥꯡꯗꯦ, ꯑꯆꯨꯝꯕ ꯆꯠꯂꯤ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ, ꯃꯥꯅ ꯇꯧꯒꯦ ꯅꯤꯡꯕ ꯊꯕꯛꯇ ꯊꯤꯡꯕ ꯌꯥꯗꯕ ꯃꯤꯇꯥꯅꯤ, ꯐꯝꯅꯥꯏꯕ ꯑꯣꯏ, ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ, ꯌꯣꯠ ꯊꯥꯡꯅ ꯁꯣꯛꯀꯜꯂꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯋꯥ ꯇꯣꯏꯅ ꯉꯥꯡꯗꯦ, ꯁꯥꯎꯒꯜꯂꯤ, ꯊꯨꯅ ꯍꯟꯊꯩ, ꯃꯔꯥꯏ ꯀꯥꯡꯅ ꯆꯠꯂꯤ, ꯅꯥꯒꯟꯗꯦ, ꯅꯥꯔꯕꯁꯨ ꯂꯨꯝꯅ ꯅꯥꯏ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ, ꯈꯨꯖꯩ ꯄꯤ, ꯈ꯭ꯋꯥꯡ ꯅꯣꯞꯄꯤ꯫ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯃꯆꯤꯟ ꯌꯥꯡꯏ, ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯅꯗꯦ, ꯃꯔꯤꯟ ꯈꯥꯏ, ꯃꯤꯉꯣꯟꯗ ꯅꯣꯟꯖꯗꯦ, ꯃꯤꯅ ꯅꯨꯡꯁꯤ, ꯕꯤꯗ꯭ꯌꯥꯒꯤ ꯃꯔꯝꯗ ꯀꯌꯥ ꯄꯥꯡꯗꯦ, ꯃꯤꯅꯨꯡꯁꯤ ꯈꯪꯏ, ꯂꯥꯏ ꯅꯤꯡꯏ, ꯂꯩꯐꯥꯎꯒꯨꯝꯅ ꯃꯆꯤꯟꯗ ꯂꯥꯏ ꯇꯣꯡꯏ, ꯐꯝ ꯑꯆꯧꯕ ꯅꯠꯇ꯭ꯔꯒ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯒꯜꯂꯤ, ꯁꯥꯒꯩꯅꯗꯤ ꯌꯦꯡꯊꯤ, ꯃꯃꯩꯗ ꯅꯨꯡꯉꯥꯏ꯫ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯃꯆꯤꯟ ꯌꯥꯡꯏ, ꯍꯣꯌꯥ ꯐꯩ, ꯃꯕꯨꯛ ꯈꯣꯏ, ꯃꯔꯧ ꯂꯩꯅ ꯆꯠꯂꯤ, ꯊꯕꯛ ꯅꯥꯟꯊꯣꯛꯄ ꯍꯩ, ꯃꯔꯤꯡ ꯆꯦꯟꯗꯦ, ꯃꯤꯅ ꯐꯠꯇ꯭ꯔꯒ ꯃꯥꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯅꯤ, ꯂꯥꯏꯗꯤ ꯀꯤ, ꯃꯤꯕꯨꯗꯤ ꯀꯤꯗꯦ, ꯑꯍꯥꯟꯕꯗ ꯋꯥꯔꯕꯁꯨ ꯇꯨꯡꯗ ꯑꯐꯕ ꯑꯣꯏ, ꯃꯤꯋꯥ ꯂꯧꯗꯦ, ꯃꯥꯅ ꯅꯤꯡꯕꯗ ꯇꯧꯏ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯃꯕꯨꯛ ꯐꯩ, ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯇꯦ, ꯗꯣꯔꯣ ꯗꯣꯔꯣ ꯂꯥꯎꯏ, ꯑꯆꯧꯕ ꯃꯤꯇꯥ ꯑꯣꯏꯒꯜꯂꯤ, ꯃꯤꯅ ꯊꯧꯗꯥꯕ ꯌꯥꯗꯦ, ꯂꯧꯁꯤꯡ ꯁꯤꯡꯏ, ꯆꯥꯏꯔꯨꯡ ꯆꯥꯎꯏ, ꯑꯉꯝ ꯑꯊꯧꯅ ꯆꯥꯜꯂꯤ, ꯂꯥꯏ ꯅꯤꯡꯏ, ꯃꯤ ꯀꯤꯗꯦ, ꯏꯆꯪ ꯊꯧꯏ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯒꯜꯂꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯊꯣꯏꯖꯠ ꯋꯥꯡꯆꯠꯅꯩ, ꯃꯤ ꯀꯤꯗꯦ, ꯅꯨꯡꯁꯥꯒꯨꯝꯃꯤ, ꯃꯄꯨꯛꯆꯦꯜ ꯈꯥꯏ, ꯃꯉꯣꯟꯗ ꯂꯥꯟꯕ ꯌꯥꯗꯕ ꯃꯤꯇꯥꯅꯤ, ꯃꯤꯉꯣꯟꯗ ꯅꯣꯟꯕ ꯍꯩꯅꯗꯦ, ꯃꯁꯥꯗꯤ ꯁꯣꯟꯖꯨꯟꯅꯕ ꯃꯤꯇꯥ ꯑꯣꯏ, ꯃꯄꯨꯛꯅꯤꯡ ꯆꯤꯡꯅꯒꯟꯕ, ꯈꯣꯏꯔꯥꯡꯒꯟꯕ ꯃꯤꯅꯤ, ꯂꯥꯡꯐꯝ ꯀꯨꯡꯏ, ꯃꯤꯒꯤꯗꯃꯛ ꯋꯥꯕꯤ, ꯃꯤꯕꯨ ꯊꯥꯖꯒꯜꯂꯤ, ꯂꯥꯏ ꯅꯤꯡꯒꯜꯂꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯃꯔꯤꯡꯖꯦꯜ ꯈꯥꯏ, ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯏ, ꯁꯥꯎꯒꯜꯂꯤ, ꯁꯥꯎꯔꯕꯁꯨ ꯊꯨꯅ ꯍꯟꯊꯩ, ꯃꯔꯨ ꯂꯨꯛꯅ ꯆꯠꯂꯤ, ꯃꯤꯒꯤ ꯃꯄꯥꯟ ꯇꯥꯡꯕ ꯄꯥꯝꯗꯦ, ꯂꯩꯇ꯭ꯔꯒ ꯇꯣꯛꯀꯦ ꯍꯥꯏꯕ ꯃꯤꯇꯥꯅꯤ, ꯃꯤꯉꯣꯟꯗ ꯄꯤꯖꯕ ꯃꯔꯝ ꯆꯥꯔꯕꯗꯤ ꯄꯥꯝꯃꯨꯗꯦ, ꯂꯥꯏ ꯅꯤꯡꯏ, ꯊꯕꯛ ꯈꯨꯗꯤꯡ ꯆꯤꯠꯊꯗꯦ, ꯆꯥꯕ ꯋꯥꯠꯇꯦ, ꯑꯉꯝꯕꯅ ꯆꯥꯜꯂꯤ, ꯃꯤꯅꯗꯤ ꯌꯦꯡꯁꯤꯜꯂꯤ꯫